Jammu amasung Kashmir ge Pahalgam Da Chathakhiba terror attack adu G7 ge Leibak Singna condemn toubaga loinana India amasung Pakistan anigi marakta ungkhatnaba chang hen-gatlakliba ase hanthahannaba hotnagadabani haina phongdorakli G7 ge statement amana hai G7 da yauriba Canada, France, Germany, Italy, Japan, UK amadi USA yauna European Union ge high representatives singna Pahalgam terror attack adu akan mona condemn tawi Leibak anigi marakta military escalation lakliba asina maikai animaki micham miyam da chauna sokalakani haibage mipaiba faune maram aduna maikai anina wari sanaduna warishin ama puraknaba honaminabage tangai fadaba lei hojik thokliba thaudoksing amadi mafamsing aduda oidiba pibamsing yamna kumna monitor tawgi ungkhatnariba asige diplomatic oiba warishin ama puraknaba honabada G7 na angamba mating pangani hainasu phongdorakli